Hay live matek am thar tat khre ne rong noi ta bagi Sunday na nga koi thu bani lo khora ba Ude. khora ina ngore nungai ni ahing da Hi live la ame live live se kui ra bai tung da tharai ne kui man le na thaman re na thabak se am chil lo ra ko ngasi Sunday na koi thu re Ma'am share to biramo kui ra bagi all subscriber ne ai thank you ai je live kui na tharu da bagi ko mayam go wari sana ba phangdre mayam share to biyo china mayam lakna ba ina madi ina mas da kobi bana lai chat ki la ni kobi bana lai chat ki bane uninge la ani ma kobi bana lai chat ki bane ngak tang le la ani video je number sangraba ko adogi thagalak podo yam kayan tawre ai je thabak se khara chillaba share to biramo mayam live se Kainogi Androgi Pinewood Garden da chatlubne Sunday ngasi khara koi thu jana koi ire na koi da ba ing khale tamo ina magi mukbang video to ina uba phang daba se nuaite hai thagla ani kenone id yauba ya yaudaba ko video di dum to ina thagla ani id khara chille ba ko dukan am tawramina dukan thadokpado khara kena tawraba waraba ko andugine haidi video nambagi matamda sumang phangdreba yaro tamano ani surgana helen mai ba hoi matang jar ka na dum namakani da Inamase koi kreda buonang fruit lay ro hai gi bro Ai. fruit lay bu chang ge khang de ne mo Không thể lấy được. 50k yaudore ma'am 50k yaulase aduga 50k yaugi aije kainom tawjira haina khali adu yengaje ma'am kari tawu yai haibdo yam kui na live tharo dramina ko mi je yam na yengdre
ꯑꯩꯅ ꯚꯤꯗꯤꯑꯣꯒ ꯊꯥꯒꯠꯂꯛꯇꯕꯗꯨꯗ ꯅꯨꯡꯉꯥꯏꯇ꯭ꯔꯤꯅꯦ ꯍꯥꯏꯗꯤ ꯀꯩꯗꯧꯔꯕ ꯌꯥꯎꯔꯖꯥꯠꯅꯣꯅ ꯍꯥꯏ ꯀꯩꯁꯨꯝ ꯇꯧꯗꯦꯗ ꯊꯕꯛ ꯈꯔ ꯆꯤꯟꯕ ꯑꯗꯨꯒꯤꯅꯦ ꯑꯇꯩ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯇꯦ ꯀꯃꯥꯏ ꯇꯧꯔꯤꯒꯦ ꯃꯌꯥꯝꯗꯤ ꯀꯨꯏꯔꯦ ꯄꯥꯎ ꯐꯥꯎꯅꯗꯕ ꯋꯥꯏꯗ ꯐꯣꯟ ꯄꯥꯏꯕꯁꯦ ꯁꯨꯃꯥꯏꯅ ꯊꯝꯃ ꯌꯦꯡꯒꯦ ꯁꯤꯅ ꯐꯗꯣꯏꯖꯥꯠꯂꯣ ꯁꯨꯃꯥꯏꯅ ꯊꯝꯃꯒꯦ ꯑꯗꯨꯝ ꯅꯨꯡꯉꯥꯏꯔꯤ ꯍꯥꯏ ꯃꯥꯜꯂꯦ ꯍꯣꯏ ꯑꯩꯈꯣꯏꯗꯤ ꯑꯅꯥ ꯑꯌꯦꯛ ꯀꯩꯁꯨ ꯌꯥꯎꯗꯦꯀꯣ ꯍꯥꯏ ꯍꯣꯏ ꯇꯥꯃꯣꯗꯤ ꯑꯩꯈꯣꯏ ꯀꯩꯁꯨ ꯑꯅꯥ ꯑꯌꯦꯛ ꯀꯩꯁꯨ ꯌꯥꯎꯗꯦ ꯑꯗꯨꯝ ꯅꯨꯡꯉꯥꯏꯔꯤ ꯄꯨꯟꯁꯤꯁꯦ ꯅꯨꯡꯉꯥꯏꯅ ꯂꯩꯒꯗꯕꯅꯤ ꯅꯠꯇ꯭ꯔꯅꯦ ꯇꯥꯃꯣ ꯍꯥꯏ ꯍꯣꯏ ꯅꯨꯡꯉꯥꯏꯅ ꯂꯩꯒꯗꯕꯅꯤ ꯋꯥꯕ ꯌꯥꯗꯦ ꯂꯥꯛꯑꯦ ꯀꯣꯕꯤ ꯃꯅꯥ ꯄꯣꯂꯥꯡ ꯑꯃ ꯂꯩꯔ ꯂꯥꯛꯑꯦ ꯌꯧꯁꯤꯜꯂꯛꯀꯗꯧꯔꯦ ꯑꯩꯅ ꯅꯍꯥꯟ ꯂꯥꯏꯚ ꯑꯝꯇ ꯇꯧꯕꯤꯔꯛꯑꯣꯅ ꯍꯥꯏꯖꯕꯅꯦ ꯎꯕꯤꯕ꯭ꯔꯥ ꯇꯥꯃꯣ ꯍꯥꯏ ꯈꯪꯗꯦꯅꯦ ꯚꯤꯗꯤꯑꯣꯗ ꯍꯥꯏꯕꯅꯦ ꯑꯣ ꯍꯣꯏ ꯑꯗꯨꯕꯨꯗꯤ ꯊꯦꯡꯅꯩ ꯀꯃꯦꯟ मैसाया बनके कोई माँ हाय उरिंग परेंग लाक्चरे आई पोत चै लैरुबने तो इंजांग नापि हयाई खुफजदो लोरे ꯁꯤ ꯄꯣꯠꯁꯦ ꯑꯝꯇꯪ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨꯅꯦ ꯀꯔꯤ ꯊꯝꯃꯨ ꯌꯥꯗ꯭ꯔꯣ ꯑꯗꯨ ꯊꯝꯒꯣ ꯍꯥꯏꯕ ꯋꯥꯔꯦ ꯍꯥꯏ ꯃꯌꯥꯝ ꯐꯥꯗ ꯃꯅꯤꯡꯗ ꯀꯥꯏꯗꯅꯣ ꯊꯝꯃꯣ ꯐꯤꯁꯤꯗ ꯁꯦꯟꯅꯕꯗ ꯊꯕꯛ ꯑꯃ ꯑꯣꯏꯔꯦ ꯃꯈꯥ ꯊꯥꯗꯒꯤꯔꯣ ꯅꯪꯒꯤꯗꯣ ꯑꯁ ꯄꯣꯠ ꯆꯩ ꯂꯣꯏ ꯀꯥꯏꯔꯝꯃꯅꯤ ꯊꯥꯗꯗ꯭ꯔꯤ ꯊꯝꯃꯧꯕꯗꯨꯅ ꯃꯉꯣꯟꯗ ꯍꯥꯏ ꯑꯉꯥꯡꯁꯤꯗ ꯄꯤꯔꯦ ꯑꯗꯨꯒ ꯁꯤꯗ ꯀꯥꯏ ꯊꯝꯗꯣꯏꯅꯣ ꯏꯅꯝꯃ ꯅꯆꯜꯕꯨ ꯈꯪꯕꯤꯗ꯭ꯔꯕꯣ ꯈꯪꯂꯝꯗꯧꯗꯤ ꯃꯥꯟꯗ꯭ꯔꯦ ꯀꯨꯏꯃꯜꯂꯦ ꯍꯥꯏꯔꯦ ꯃꯦꯃꯣꯔꯤ ꯃꯥꯏꯕꯝ ꯍꯥꯏꯔꯣ ꯑꯩꯗꯤ ꯀꯥꯎꯔꯦꯅꯦ ꯑꯩꯁꯦ ꯎꯔꯤꯡ ꯁꯦꯟꯅꯅꯕ ꯍꯣꯠꯅꯕꯗ ꯆꯪꯉꯨꯁꯦ ꯍꯥꯏꯔꯣ ꯆꯠꯂꯁꯦ ꯍꯧꯖꯤꯛ ꯆꯪꯉꯔꯣꯏ ꯑꯩꯈꯣꯏ ꯆꯣꯏꯗ ꯆꯠꯂꯗꯕꯅꯤ ꯇꯣꯔꯣ ꯁꯥꯔꯦ ꯀꯣꯛꯁꯤꯁꯨ ꯉꯁꯥꯏꯗꯒꯤ ꯆꯠꯂꯨꯕꯩ
ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯂꯥꯏꯚ ꯊꯥꯕ ꯊꯝꯐꯝ ꯂꯩꯇꯦꯅꯦ ꯀꯩꯅꯣ ꯂꯥꯏꯚ ꯊꯥꯔꯦ ꯊꯝꯐꯝ ꯂꯩꯇꯦꯕ ꯂꯩꯉꯩꯗ ꯂꯥꯏꯚ ꯑꯃꯗꯗꯤ ꯌꯥꯎꯖꯈ꯭ꯔꯕꯅꯦ ꯍꯥꯏ ꯆꯜꯁꯦ ꯈꯔꯗꯤ ꯀꯨꯏꯔꯦ ꯍꯥꯏ ꯑꯣ ꯑꯩꯅ ꯀꯥꯎꯊꯣꯛꯈꯤꯕ ꯑꯣꯏꯔꯝꯃꯅꯤ ꯑꯁ ꯎꯔꯤꯡꯅꯤ ꯃꯇꯨꯝ ꯊꯣꯛꯑꯦꯍꯦ ꯑꯁ ꯃꯤꯅ ꯑꯩ ꯎꯔꯤꯡꯁꯤꯗ ꯍꯪꯈ꯭ꯔꯦ ꯃꯌꯥꯝꯅ ꯃꯣꯏ ꯐꯤꯁꯨ ꯌꯣꯜꯂ ꯃꯥꯜꯂꯦꯗꯤꯀꯣ ꯃꯥꯏ ꯅꯥꯀꯟꯁꯤꯝꯅꯦꯕ ꯄꯨꯡꯃꯥꯡ ꯃꯥꯡꯉꯤꯁꯦ ꯑꯩꯒꯤ ꯃꯥꯡꯉꯦ ꯑꯁꯦꯡꯕ ꯃꯣꯏꯗꯤ ꯕꯨꯕꯨ ꯅꯠꯇ꯭ꯔꯣ ꯍꯥ ꯕꯨꯕꯨꯡꯗꯨꯅ नत्ते तोपनीदा हौजिक्ति अमुक निंजांगोको हाय तादा इबो गाड़ी थौजलैने हेक्ता होरेन आदा यौरगा अमुक थारसिको अदुदि आदा यौरगा ओइना थारागे फोन पाइबा तल्लेराबा फोन पाइबा वारे से नंग उत्पिरके होरेन अमुक थारकेको होरेन दि नंगारोय हयेंग वीडियो थागलके मयाम बाय बाय नमतामो बाय बाय